National Highway 2 da thong thugaiba oil tanker da nongmai kapsin bada chenaba UKLA gi Finance Secretary Assam Police na fare pawasi kanglaipa ki maida pawse dagi lokhatjabane Manipur miyam gi lifeline oiriba National Highway number 2 Imphal Dimapur lambi paring da leidiba saparmaina thong da bom pokhayan duna akaya toi thogan khiba amade National Highway 37 Imphal Jiribam lambi da oil tanker sing da nongmai kapsin bagi thogdo kaya da chenabani haiba United Kuki National Army UKLA gi Self-Style Finance Secretary Churachandpur dagi LS Joseph Chongloi Assam Police na state adudagi ngahan fare haire Assam Police ki pawgi matungin na Assam Police ki Special Task Force ki team man na ngahan Guwahati gi Basistha Police Station na kuanba Beltolagi area da khulai paiba miyoi khara leire haibagi akak naba paw phangbadagi thiba humbagi thabak haukiba September 12 gi numidang da sathabada Churachandpur dagi LS Joseph Chongloi sahi kuntraga mari UKLA gi luchingba si faba ngamkhibani haire faraba LS Joseph Chongloi ase Manipur amasung Assam gi ngamkhaida lo na yadaba thabak thoram sing chathabada chenai haina Assam Police na maral sire mahaki mathakta case ama lokhatuna makha taba thijin humjin bagi thabak lokhat khre haire Minister Khasim Basum gi yumda bom pokhai khre pawasi pawjel pawse dagi lokhat chavane Chief Minister N Biren luching balainga kasida Veterinary and Animal Husbandry amasung Transport ki Minister oina thaupuriba Khasim Basum ge Ukhrul District ke Hamlaikhong khulda leiba yumda ngaha numidang pung 9 lom taba matamda sakhangdaba miyoi singna bom langsinduna pokhai han khre bom pokhai bagi thogdok aduda yumgi pochai khara amangata thokrabaso imung manunggi miyoi singde asok apan nanghaudre thogdok aduga mari leinana Ukhrul Police ki official singna bom pokhai khiba mafam adu yangsin baga loinana case ama lokatuna thijinba hokre haire